Manipur yu legalize to be aroi haina lamda masing ni pising kongjang kya sang sing ni serakta konthau same sig manung san bahi guru sama mari kangmong khulani ki corona labi da goods carrier truck Anida Yamlaba Yoongang sing Meira Paibi sing Pharaba Matung Thugaiduna Manghankhre ngarang namidang wairam pung mari rom tab da truck Anida ani lakpo badam fam sing aduki Meira Paibi sing na kham lago sek tawda Yoongang pik thana yaram bathena badiki phabani driver sing su dan Manipuri ngak tani hari kodok ta Meira Paibi sing pau pina da higru zanga thangna ba khulmari manga gi Meira Paibi sing punduna gari di Yoongang sing adulok tharaga mafam adu makta miyam mang da Thugaiduna Manghankhre using adu gari ani amadi driver ani adu sunambol police station ti mabda sunakhe thodo adu mari leina na Meira Paibi mana Manipuri gi horok liban na kya sing mamayai kab sinjak ki ipak ki kalhauna ba ima kya da Manipuri yu legalize to ya roi hana akhan masong khongjang sang sele asing mastalak asida yu mayama pusilak pasianing di haike amaromda driver ani aduna phondro pi matung inadi Yoongang sing adu Guwahati ti langsing da laiba CRPF camp ta purakpani adabu lambi ngawbadi khulak adu da thorok khibani haiba khangmangam le hairi